District Administration Thawalgi Manung Chenba Lilong Harabi Makalikaida ng Masaba Community Health Center gi staff quarter Chief Minister N. Birena Hangnabi Matung Inna Sangakri. Imphal West District Police Commando gi Kangbuna tungan-tungan ba mafam ani dagi PLA gi lanmi ani nongmay cell amadi mobile phone ga konana fakat pa ngamkri. AR Foundation New Delhi na Leipaksigi tungan-tungan ba hiram kayada thabak tawriba saknairaba miyoy kunmathoida Real Hero Award 2020 piduna ikay khumna khibada Manipur dagi social and cultural activists khangembam priyojitsu yaukre. Drug lalon bada chenabagi dama police na fana na bahot na bada nantok na chen ki badagi thiba khangdana leirakhiba Manipur Police ki Constable MD Isalaudin Assam ki Kasar District tagi police na fagatkhre. Ngarang ayupung trama thoirom taba matamda Tengnopol Police Station gi maning thangba saruktagi ani suba malem gi lanjaw gi matamda sizinakkiba bom ama fangle hairi. Haukiba ahingda kyamgai lairam wangmada leibi mahairoi nupi macha ama makuragi gym sanafamda thori yanduna siramle laikhidrabi mahairoi adugi mamingna Nepram Thoibi kawi hairi. UPF na sinba tarahumdoi laksuba Mega Manipur Marathon lamjeloi lising ahum henmana saruk yaduna ngasi ayuk Khuman Lampak Sports Complex tagi lamthakre. Mapari ningsil ko loop malil na sinduna Dr. T.H. Kishan Y. Token amadi A. Rajen laikhidabagi taramathoy raksuba ningsing thauram hayeng uripok chairapkot manakta leiba mapari ningsil ko da pangthokadauri. Bishtupur District in Nambol Naramda Laiba Puariga Sagon Naraglaba Utrapat asi Manipur Lengak na mityang Changbi Dabana Mangkiba Yabagi Akiba Lairi. Manipur Students Association Masatki Chahigi Magazine Mahairoi Ngarang Delhi University ki Kirori Mal Kolesta Achamba Thauram Amaga Luinina Fongre Thauram Aduda Mahairoi Loop Asigi President Chingkai Saikomna Loop Asigi Chahigi Oiba Magazine Fongbagi Kanaba Kayagi Matang Wafam Kaya Thamki. Aam Aadmi Party Convener Arvind Kejriwal Delhi ki Chief Minister oina ngasi wasak lokre Lieutenant Governor Anil Baijal na Arvind Kejriwal bu mahaki ahum laksuba term ki Chief Minister oina wasak lobaga loina na Manish Sisodai, Satyendra Jain, Gopal Rai, Kailas Gehlot, Imran Hussain amadi Rajendra Gautam Cabinet Minister Singh oina wasak lokhi. Nong magi oiba khongchatta Prime Minister Narendra Modi na ngasi Uttar Pradesh ki Varanasi da chatuna lupar kor listing amaga chani gi oiba development project yangkai launch tokiba ga luina na Mahakal Express flag off tawkre.